Nongma kangdana numit khudingi amamam hatpagi mahut amuktngda eramdam asigi meeoi sing pulp hatokpiro haina wangkai puja lampa Women's Welfare Organization Maira Paibigi Secretary Maisam Ongbi Ibetomi Devina pendaba fongdokre wafam asing ase eramdam asida thogliba Tangdu leitadaba fibam asi yauraba fawba lengak pairiba leader amadi Prime Minister na miyam kari chari kayam wari haiba hangdana tumina leisinbaga mari leinana ima ibel singna pendaba fongdokpo oina famba wakat mifamda paumi singa unaba amada fongdokibani mahakna makha taraduna eramdam asida nongma kangdana mishimina kaya ama thokchilaklaba fawba lengak pairiba singna tumina leisilibasi karigino numit khudingi amamam hatpagi mahut nongmada pulp oina hatokpiro haiki wakat mifam aduda Manipur dagi terrorism maru fangna muthatlu Manipur da khudak tagi NRC chana hallu luk khudimak amata oina punsin biyo Manipur da tokhai balengak ama thamba yaroi stop using cross border terrorists against the maitai saba placard sing paike loinana atu bamatamda lengak pari basingna waroshin puraktuna tangdu leitaba hanagi punsida hanjina bahonasi haike kada pari ba kano singsina kadi kuma amata Manipur sida na khoi si to no ri asiba masing asum engalaba hauji masukam na balepi ba Manipur asida karmai tawdana no santi leire santi pore akhoi di asiba mayam che puraga ne santi leire haiba singdugi mafamda pulap thamaga asiba masing thibiroi na haininga bani madu ngamda bani na thauna leita bani na akhoi se leira bani thamoi de puro yam saksaba ai khong ku ya da ba haloi ra bani na thauna pangani pudok pangam jadraba maram aduna ni hat ki haira ga nei cha ichu me khoi pula one day no muda pula hatong piro bom thada bigera khai thu bigege natra ya kan bige haigana kan biro aseng wa ma haibiro madune khoi na pamjari base ai khoi hingi bra siri bra ai khoi je sabam thakbam khangda ba mayum ma kai kaya ma mai thado na ba lanjener ba mi kaya ma leiri basi kari intai ubi da bagai ekta kan wa toy haiba akhoi asibu kari ne na uge ba akhoi thamoi je puba ngamaktre haiba aduna akhoi ba da sirage na khalle ba imalai ba ke dum thawai na pon tha pi de gai ba je khalle e ba bangan chola ba su angam ma pham da di aduna mase asigi Bharat Sarkar amadi Manipur Sarkar ani asina punjalle hairaga kari to baya akhoi se karmai to nga thok jadage na khabi aduga khwai dagi pamjabadi akhoi isana isabu thengna jarage Manipur se isana isabu ngakserage Manipur dagi Assam rifle lokthok pigro Manipur de NRC sana hanbiu su lokthok piro masi ni akhoi na khwai dagi pamjaba masi lokthok ba matung dadi akhoi se awon ba amadi soidana la ani sugi marumda makhoi na chathari basi kari no aron ba la long se koi hai bangam dreba